mayam ngasi muk channel sina Hollywood web series Viking Valhalla gi episode 6 du pudun lakjare mamangi episode sing du yengbidaba yawragadi soidana yengbiyu wari si mapung phana bap tanabagi damak haijabani aikoina mamangi episode gi khangkre England lom dasu Denmark ki ningthau kanuna hantak tawkhiba lanphamduda maruoiba daita lawkhiba miyoi khara thagatpa phongdoktuna Marcia gi story na budi kalak mi hoba madi mabuk chen chengde khangmadagi manga kakthatuna hatoklaga England gi ningthau si kanun na oina oiragani haiduna laukthokrabani aduga somda Uppsala romdana tamthirba Christian Viking sing aduna khungang macha amada layengdu lehaubi Fredis ki mamanabi edu otpa naiba tawre amadi khungang adu awaba tare khangmadagi Fredisu Uppsala laisangdagi mathanta lanthengna bagidamak sagon tonglaga yangna thodokhiduna episode adu loisan khibani madugi makha episode 6 asigi ahana sida masidagi dum haure hauji Fredisna khungang si yorakpada ayuki matamda thunglare mahana hauji mafam si yorakpada mamangda mafam sida lehabu miyoi amata haujiti uba amata phangdre khungang asi hauji khuntaklan sidun leramli Fredisu chingnana mahaki thang sori macha asi satoktuna mahaka lamina kiba mamanabi layengru lehauba yum masida changchalagli hauji yum manung sidasu miyoi amata laibasi udre Fredisna mamanabi irsabu kauduna sumsum ka sida changchalagli Fredisna su khungang sida karigumba laibak thiba thaudu ama thokre khangmadagi mangonda su attack torokpa yai khanduna thang sori asiga position da dumak changchalagli adubu ka sida su kanamata leramdre mahana koina sum yekhalakpada layengduna lehubi mamanabi irsasi hatoklaga inai saduna thauri da mathakta pungkhatuna thamamli masiragi Fredisu khonglai thuna thauri si kakthatuna mamanabi irsagi asiba hakjang si kokhatuna yam thamoi sokna kapjari masiragi Fredisna yam chauna yumsigi mapan tholaktuna umangi jaga akoibasida koithi thiba horakre hojik mafam amada tamthirba Christian Viking sing adugi luchingbani pa asina layengbi nupi adugi pikliba macha si pamduna tuminna phamduna leramli mahaki akoibadasu khungang sigi makoina hatokhraba miyoi khudimaki makoksi khinduna thamli tawriba mongsi uda Fredisu yam chauna lauraga nipasigi manakta chensankhre adubu nupasidi kaimta thawa sadabida angang si pamduna Fredista laithokduna yengakli hojik Fredisu khut thaba ngamdabi mahaki thang sori si paiduna step ta duma yam chauna leijari nipasina o nang oirego nanaganda Christian gi cross mark ki dak lei haribase aina khallubadi nangsi athau warrior ama oiramgadra haina khallubani adubu nangdi chamchamba nupi macha ama oiduna leramle hojik Fredis ki koibada nipasi ki kangu sisu sagon tongduna loina koisalagli Fredisu mangonda koisalagli ba lanmi singsida koina duma yengduna nipasida nangna asiguma thawonsi tawribsi karigino haiduna yam chauna hangli nipasina nangna aigi athau warrior ama hatki bagidamaktani hairi Fredisna madudi mahakna hana aikoida attack torokpani khanabadu mahakna hana horokpani aikoidi isa ngakthokchanaba honna jakhibani hairi nipasina madudi aikoigi ithawni khudimaktu aigi yathangni nakhoigumba pap chelaba miyoisingsi ngasigi sangsarsidagi uthat paibasi aigi pandamni aduna nangsu hataba yaroi nipasina makhoigi lami singsida nupi si hatokalaga maki achiba hakchang adu aigi nakta puduna lao ai pawma thagadaba lei hairagli hojik lami singsina changchalakpada Fredisu mahana pairiba thang sori macha si yapsanduna Uppsala gi laipuna pirakhiba thangsang asi satoragli aduga lami singsida koina dumak target tawdu leiri masidagi Fredisna satoragli thang asi ubda luchingbani pasina mahaki lami singsida khamjankre aduga Fredista nangdi madugi thang adudi kadaidagi phangiba haiduna hangli Fredisna Uppsala dagi pirakpani mafamdugi laipu amana pirakpani hairi nipasina kari Uppsala dagi phangmani haiba nahak Uppsala da su yorurabara adu warabadi hanubadu sunang soidana thengnaramlagani hanubaduna nangonda kari haina di kauri sengna khumunupi nangonda kari haina kauri haiduna hangli Fredisna aibu mahangna aroiba haina mingthon pibiri hairi nipasi jo masidagi masada chingnaba khara leiduna nangi namingdi kari kaui haiduna hangli Fredisna su mahaki mamingsi haikre nipasina nang hojik keregat ki maharani Hakon gi manakta chattuna pawma tamjaruro Hakonda korala ai haina tamluro hairamlaga makogi kangusi loina chatkre Fredisu ingak-ngakna leijahori masidagi sensi London lomda mung lakre hojik mafam sida leiriba kanot ki lanmising Viking mayam si tangkhai amadi mayum lomda amuk hannabagi damak thaurang tawduna leiri masida Harald Olaf amadi Leif Erikson hoisu yauri masida kanot ki manakta lehogadaba Nori kauba la Viking samana Olaf ta maruf Olaf nakoi khongchat asi asoyangam yaudaba oyu Olaf nasu nakoi chu asoyangam yaudana lamdam si ingna chikna palawro nangna kanot ki manakta lengna lehogani habasida
ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯅꯤꯡꯊꯧ ꯀꯅꯨꯠꯅꯁꯨ ꯅꯈꯣꯏꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯤ ꯃꯅꯥꯛꯇ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯂꯤꯕꯅꯤ ꯅꯣꯔꯤꯅ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯣꯂꯥꯐ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠꯇ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯑꯣꯂꯥꯐꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯔꯨꯞ ꯀꯅꯨꯠꯇ ꯂꯤꯂꯥ ꯁꯥꯟꯅꯕ ꯅꯠꯇꯦ ꯀꯅꯨꯠꯇꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯐꯤꯔꯦꯞ ꯂꯦꯞꯆꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯅꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯟꯈ꯭ꯔꯕꯁꯨ ꯅꯣꯔꯋꯦ ꯈꯛꯇꯒꯤ ꯅꯤꯡꯊꯧ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯃꯔꯧ ꯂꯩꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯤ ꯅꯣꯔꯤꯅꯗꯤ ꯑꯣꯂꯥꯐꯀꯤ ꯄꯨꯛꯆꯦꯜꯁꯤ ꯐꯖꯅ ꯈꯪꯕꯗꯒꯤ ꯅꯪꯅ ꯑꯥꯗ ꯆꯠꯇꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯅꯨꯠꯅ ꯈꯪꯂꯛꯂꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯑꯃꯗꯤ ꯅꯔꯝꯗꯝ ꯄꯨꯛꯇꯨꯝ ꯇꯨꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯅꯣꯛꯁꯟꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯃꯛꯇꯤ ꯉꯝꯃꯔꯣꯏꯗ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨ ꯎꯔꯤꯕꯁꯤꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯌꯨꯝꯗ ꯍꯟꯅꯕ ꯂꯣꯏꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯤꯅ ꯅꯪꯒꯨꯝꯕ ꯄꯨꯛꯆꯦꯡ ꯁꯦꯡꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯅꯕꯨ ꯏꯪꯂꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯄꯨꯟꯁꯟꯗꯨꯅ ꯅꯔꯝꯂꯣꯝꯗ ꯑꯣꯟꯁꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤ ꯉꯝꯒꯗꯔꯅꯦ ꯑꯩꯅ ꯈꯪꯉꯤ ꯅꯪ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏꯔꯝꯂꯒ ꯑꯣꯂꯥꯐꯁꯤ ꯆꯠꯀꯗꯧꯔꯤꯕ ꯖꯍꯥꯖꯁꯤꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯀꯅꯨꯠꯁꯤ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯤ ꯀꯅꯨꯠꯅ ꯍꯦꯔꯜꯗ ꯃꯐꯝꯁꯤꯒꯤ ꯄꯩꯁꯥ ꯑꯃ ꯄꯤꯗꯨꯅ ꯅꯪꯅ ꯄꯥꯝꯈꯤꯕ ꯑꯦꯊꯦꯜꯔꯦꯗꯀꯤ ꯃꯀꯣꯛ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯩꯗꯤ ꯄꯩꯁꯥꯁꯤꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯀꯅꯨꯠꯅ ꯑꯩ ꯅꯪꯉꯣꯟꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯁꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯣꯏ ꯍꯦꯔꯜ ꯍꯟꯇꯛꯅ ꯍꯟꯇꯛ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯊꯪꯗ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ ꯍꯦꯔꯜꯅ ꯃꯐꯝꯁꯤꯗ ꯅꯪꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯑꯆꯨꯝꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯅ ꯇꯁꯦꯡꯅ ꯊꯥꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯅꯨꯠꯅ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯎꯅꯈꯤꯒꯅꯤ ꯃꯗꯨꯗꯗꯤ ꯍꯦꯔꯜ ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯅꯪꯉꯣꯟꯗ ꯏꯪꯂꯦꯟꯒꯤ ꯄꯩꯁꯥꯁꯤ ꯃꯊꯪꯗꯗꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯌꯥꯎꯕ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯨ ꯂꯤꯐ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤꯗ ꯀꯥꯈꯠꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯀꯅꯨꯠꯁꯨ ꯌꯥꯝ ꯊꯥꯖꯅ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤ ꯍꯤꯁꯤꯗꯅ ꯍꯦꯔꯜꯅ ꯂꯤꯐꯇ ꯁꯤꯇꯤꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤ ꯂꯤꯐꯅ ꯇꯁꯦꯡꯕꯅꯤ ꯌꯥꯝ ꯐꯖꯕ ꯁꯤꯇꯤꯅꯤ ꯑꯗꯨꯕꯨ ꯑꯇꯠꯄ ꯊꯣꯡꯁꯤꯅ ꯃꯁꯛ ꯊꯤꯍꯜꯂꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯟꯗꯟ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯀꯅꯨꯠꯀꯤ ꯃꯅꯥꯛꯇ ꯏꯪꯂꯦꯟꯒꯤ ꯒꯣꯗꯋꯤꯟꯁꯤ ꯌꯥꯝ ꯐꯤꯡꯅ ꯆꯪꯁꯜꯂꯛꯂꯤ ꯀꯅꯨꯠꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯄꯤꯔꯤꯕ ꯑꯅꯧꯕ ꯀ꯭ꯋꯥꯇꯔ ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯣꯗꯋꯤꯟꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯗꯣꯝꯗ ꯀꯔꯤꯝꯇ ꯅꯤꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ ꯀꯅꯨꯠꯅ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯪꯅ ꯀꯔꯤꯝꯇ ꯅꯤꯈꯤꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯝꯇ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯤꯔꯛꯇꯕ ꯃꯤꯁꯤꯅ ꯍꯦꯟꯅ ꯆꯤꯡꯅꯩ ꯃꯈꯣꯏꯗ ꯑꯩꯅ ꯊꯥꯖꯕ ꯋꯥꯠꯂꯤ ꯍꯥꯏꯔꯤ ꯒꯣꯗꯋꯤꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯊꯥꯖꯅꯕꯒꯤꯗꯃꯛ ꯊꯕꯛ ꯈꯔ ꯁꯤꯟꯅꯕꯤꯌꯨ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯁꯨ ꯑꯗꯣꯝꯗ ꯊꯥꯖꯕ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯤ ꯀꯅꯨꯠꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯗꯕ ꯃꯤꯑꯣꯏ ꯈꯔ ꯊꯤꯗꯣꯛꯂꯨ ꯑꯗꯨꯒ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯔꯤ ꯒꯣꯗꯋꯤꯟꯅ ꯍꯣꯏ ꯃꯗꯨꯃ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ ꯅꯤꯡꯊꯧ ꯀꯅꯨꯠ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯅꯨꯠꯅ ꯃꯗꯨꯒꯤ ꯃꯔꯝ 19 ꯂꯩ ꯃꯔꯝꯁꯤꯡꯗꯨ ꯅꯪꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯀꯅꯨꯠꯁꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯥꯏꯀꯤꯡ ꯈꯔꯒ ꯒꯣꯗꯋꯤꯟꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯏꯪꯂꯦꯟꯒꯤ ꯖꯃꯤꯟꯗꯥꯔ ꯈꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯁꯤꯗ ꯒꯣꯗꯋꯤꯟ ꯆꯪꯁꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯈꯔ ꯄꯤꯗꯨꯅ ꯃꯁꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯀꯅꯨꯠꯅ ꯄꯤꯔꯛꯄ ꯒꯤꯐꯅꯤ ꯖꯃꯤꯟꯗꯥꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯒꯃꯟꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯣꯗꯋꯤꯟꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯅꯨꯠꯅꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯏꯪꯂꯦꯟꯗ ꯁꯥꯁꯟ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯖꯃꯤꯟꯗꯥꯔꯁꯤꯅ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯪꯂꯦꯟ ꯂꯝꯗꯝꯁꯤꯗ ꯕꯥꯏꯀꯤꯡꯒꯤ ꯅꯤꯡꯊꯧꯅ ꯁꯥꯁꯟ ꯇꯧꯔꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯣꯗꯋꯤꯟꯅ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯂꯝꯗꯝꯁꯤ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯅꯤꯡꯊꯧꯅ ꯄꯥꯜꯂꯒꯅꯤ ꯃꯍꯥꯛ ꯂꯝꯗꯝꯁꯤꯒꯤ ꯃꯔꯝꯗ ꯃꯈꯥ ꯇꯥꯅ ꯈꯪꯕ ꯄꯥꯝꯂꯤ ꯑꯗꯨꯒ ꯅꯈꯣꯏꯒꯨꯝꯕ ꯖꯃꯤꯟꯗꯥꯔꯁꯤꯡꯒꯁꯨ ꯎꯅꯕ ꯄꯥꯝꯂꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯖꯃꯤꯟꯗꯥꯔ ꯑꯃꯅ ꯒꯣꯗꯋꯤꯟꯗ ꯎꯁꯤꯠꯇꯅ ꯅꯪ ꯅꯁꯥ ꯅꯁꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯖꯗꯨꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯪꯒꯤ ꯅꯄꯥꯒꯨꯝꯅ ꯍꯥꯏꯔꯛꯂꯤ ꯒꯣꯗꯋꯤꯟꯁꯨ ꯃꯄꯥꯒꯤ ꯃꯤꯡꯆꯠ ꯊꯤꯈꯤꯕ ꯑꯗꯨ ꯄꯟꯗꯨꯅ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯁꯥꯎꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡ ꯂꯤꯑꯣꯐ꯭ꯔꯤꯛ ꯅꯠꯇ꯭ꯔꯥ ꯅꯣꯔꯊꯝꯕ꯭ꯔꯤꯌꯥꯒꯤ ꯖꯃꯤꯟꯗꯥꯔ ꯅꯪ ꯍꯥꯟꯅ ꯅꯪꯒꯤ ꯅꯔꯝꯗꯝ ꯅꯣꯔꯊꯝꯕ꯭ꯔꯤꯌꯥꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧ ꯀꯅꯨꯠꯇ ꯇꯝꯃꯨꯔꯣ ꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯂꯤ ꯅꯤꯄꯥꯁꯤ ꯊꯣꯡꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯒꯣꯗꯋꯤꯟꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤ ꯃꯁꯥꯁꯤ ꯏꯊꯛ ꯊꯛꯒꯠꯅ ꯒꯣꯗꯋꯤꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯃꯄꯥꯟꯂꯣꯝꯗꯅ ꯅꯤꯡꯊꯧ ꯀꯅꯨꯠꯁꯤ ꯕꯦꯜꯀꯣꯅꯤ ꯑꯃꯗ ꯂꯟꯗꯟ ꯁꯤꯇꯤꯁꯤ ꯌꯦꯡꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗ ꯔꯥꯅꯤ ꯏꯃꯥꯁꯨ ꯆꯪꯁꯜꯂꯛꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯩ ꯑꯗꯣꯝꯗ ꯀꯔꯤꯝꯇ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯀꯟꯕꯤꯈꯤꯕꯒꯤꯗꯃꯛ ꯀꯅꯨꯠꯅ ꯑꯩꯗꯤ ꯊꯕꯛꯇꯨ ꯑꯗꯣꯝꯗꯒꯤ ꯃꯃꯜ ꯄꯥꯝꯕꯒꯤꯗꯃꯛ ꯇꯧꯈꯤꯕ ꯅꯠꯇꯦ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯑꯩꯅ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯄꯥꯝꯂꯕꯁꯨ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯏꯃꯥꯅ ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯅꯨꯠꯅ ꯑꯗꯣꯝꯒꯤ ꯏꯄꯥꯝ ꯑꯣꯏꯔꯤꯕ ꯅꯣꯔꯃꯦꯟꯗꯤꯗ ꯆꯠꯄ ꯄꯥꯝꯂꯕꯁꯨ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯏꯃꯥꯅ ꯅꯤꯡꯊꯧ ꯀꯅꯨꯠ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯌꯥꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯐꯝꯁꯤ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ ꯀꯅꯨꯠꯅ
ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯔꯤ꯫ ꯏꯃꯥꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯅꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯅꯤ꯫ ꯏꯃꯥꯅ ꯑꯗꯣꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯏꯕ ꯑꯗꯣꯝꯅ ꯀꯔꯝꯕ ꯃꯇꯥꯡꯒꯤꯗꯃꯛ ꯑꯩꯉꯣꯟꯗꯒꯤ ꯑꯦꯗꯚꯥꯏꯁꯁꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯅꯨꯅ ꯌꯦꯡꯕꯤꯌꯨ, ꯑꯩꯅ ꯃꯐꯝꯁꯤꯗ ꯁꯥꯁꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯩꯗꯤ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯃꯤꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯊꯧ ꯄꯨꯔꯝꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯩꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯏꯔꯝꯗꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯄꯥꯡꯒꯜ ꯈꯔ ꯁꯣꯟꯊꯔꯕꯅꯤ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯅ ꯏꯪꯂꯦꯟꯒꯤ ꯂꯩꯖꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯍꯟꯕꯤꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯑꯗꯣꯝꯅ ꯏꯪꯂꯦꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯅꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯑꯋꯥꯡꯒꯤ ꯂꯝꯗꯝꯁꯤꯡꯕꯨ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯑꯗꯨ ꯄꯥꯝꯃꯤ, ꯃꯐꯝꯁꯤ ꯌꯥꯎꯅ ꯌꯨꯔꯣꯞꯀꯤ ꯂꯝꯗꯝꯁꯤꯡꯗ ꯑꯩꯈꯣꯏꯔꯣꯝ ꯑꯋꯥꯡꯂꯣꯝꯒꯤ ꯂꯝꯗꯝ ꯑꯣꯏꯍꯟꯕꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯁꯤ ꯇꯝꯊꯤꯔꯕ ꯀꯣꯔꯥ ꯀꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡ ꯑꯗꯨꯅ ꯄꯥꯎ ꯑꯃ ꯇꯝꯂꯨꯆꯣ ꯍꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯀꯦꯔꯦꯒꯠ ꯁꯤꯇꯤ ꯑꯁꯤ ꯌꯧꯁꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯔꯦꯗꯤꯁꯅ ꯀꯦꯔꯦꯒꯠꯀꯤ ꯔꯥꯅꯤ ꯍꯀꯣꯟꯒꯤ ꯃꯃꯥꯡꯗ ꯐꯝꯊꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯣꯞꯁꯥꯔꯥ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯋꯥꯔꯤꯌꯔ ꯑꯃꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯀꯣꯟꯅ ꯃꯗꯨꯗ ꯅꯪꯗꯤ ꯀꯔꯝꯅ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯅ ꯅꯤꯄꯥ ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯦꯀꯣꯟꯒꯤ ꯕꯣꯗꯤꯒꯥꯔꯗ ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯅꯤꯄꯥ ꯑꯗꯨ ꯍꯥꯠꯄꯗ ꯅꯪꯒꯤ ꯊꯥꯡ ꯁꯣꯔꯤꯗꯨ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯁꯤꯖꯤꯟꯅꯈꯤꯗꯦ, ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯤꯕ ꯊꯧꯔꯤꯁꯤꯅ ꯃꯉꯛꯁꯝꯗ ꯂꯥꯛꯁꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ? ꯊꯥꯡ ꯇꯦꯟ ꯃꯔꯛ ꯑꯗꯨꯗ ꯅꯪꯒꯤ ꯈꯨꯗꯥꯡꯒꯤ ꯊꯧꯔꯤꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕ? ꯅꯪꯁꯨ ꯊꯧꯅꯥ ꯌꯥꯝ ꯐꯔꯤꯕ ꯖꯥꯠꯅꯤꯅꯦ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯌꯥꯎꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯅꯨꯄꯤꯁꯤꯒꯤ ꯋꯥꯐꯝꯁꯤ ꯏꯇꯥ ꯇꯥꯗꯕꯤ ꯍꯀꯣꯟꯗ ꯃꯈꯣꯏꯁꯤꯡꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡꯅꯤ, ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯡꯅ ꯀꯣꯔꯥ ꯀꯧꯏ ꯍꯥꯏꯔꯛꯏ꯫ ꯍꯀꯣꯟꯅ ꯅꯍꯥꯛꯇꯤ ꯀꯣꯔꯥ ꯍꯥꯏꯕ ꯅꯤꯄꯥ ꯑꯗꯨ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯍꯣꯏ ꯊꯦꯡꯅꯔꯛꯏ, ꯃꯍꯥꯛꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯍꯤꯡꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯦꯔꯦꯒꯠ ꯁꯤꯇꯤꯁꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤ꯫ ꯍꯀꯣꯟꯒꯤ ꯕꯣꯗꯤꯒꯥꯔꯗ ꯅꯨꯄꯤꯁꯤꯅ ꯀꯣꯔꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯃꯁꯤꯡ ꯌꯥꯝꯗꯕꯅꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯗꯤ ꯆꯝꯖꯔꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ, ꯇꯁꯦꯡꯅ ꯃꯈꯣꯏ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯍꯥꯠꯄꯅꯤ, ꯑꯩ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯀꯣꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯪ ꯅꯁꯥꯗꯨ ꯆꯣꯛꯊꯅ ꯎꯔꯦ ꯐ꯭ꯔꯦꯗꯤꯁ, ꯆꯠꯂꯨ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯖꯔꯨꯔꯣ, ꯅꯪꯅ ꯅꯁꯥꯗꯨ ꯍꯦꯛ ꯆꯣꯛꯊꯕ ꯐꯕꯒ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗꯒꯤ ꯎꯞꯁꯥꯂꯥꯒꯤ ꯃꯔꯝꯗ ꯍꯪꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯆꯠꯂꯨ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯀꯣꯟꯅ ꯐ꯭ꯔꯦꯗꯤꯁꯁꯤ ꯊꯥꯖꯟꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯅꯨꯄꯤꯁꯤꯗ ꯈꯨꯗꯛꯁꯤꯗꯒꯤ ꯀꯦꯔꯦꯒꯠ ꯁꯤꯇꯤꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯦꯇꯣꯔꯤꯡ ꯆꯠꯍꯟꯅꯕ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯗꯣꯝ ꯅꯨꯄꯤꯃꯆꯥꯁꯤꯒꯤ ꯋꯥꯐꯝꯁꯤ ꯊꯥꯖꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯀꯣꯟꯅ ꯍꯣꯏ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯖꯩ, ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯍꯥꯛꯄꯨ ꯊꯥꯖꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ, ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯍꯟꯅꯕ ꯁꯦꯝ ꯁꯥꯔꯣ, ꯐ꯭ꯔꯦꯗꯤꯁꯄꯨ ट्रेनिंग पीनबा थौरांगलो हाइदुना ऑर्डर तौखरे। मसिदगी सेंसि होंखिदुना बाइकिंगसिंगी असेंबा लाइफम ओइरिबा उपसालारोमदा मुग लाखरे। हौजिक मफमसिदा तमथिरबा क्रिस्टियन बाइकिंग कोरासी मको खुमदुना चंगछलगले। हौजिक महांगना मफमसिदा चंगछलकपदा महांगना अंगांग ओइरिङै मफमसिदा ममा मपागा मयाम अमगा लाखिबगी सिन्नमसु उरी। नुमितु महांगना ngasi फावबा काव ngamdana मफमसि यौरकपदा अमुक निंसिंगजरी। कोराना अंगांग ओइरिङै लाइसंग असि येंखिबगी सिन्नसि ngasi chodumak mahakna laisangsi mamangda leptuna yengni। हौजिक कोरासु लाइसंगसिदा चंगछन्दुना लाइगी मूर्ति सिंगसि येंखरे। मसिदगी सिनसि होंखिदुना लंदन लोमदा मुग लाखरे। मसिदा कनुतका रानी इमागसि वारी खरा सानादु लैरी। मसिदा रानी इमाना कनुना पामलेबा लमदम मदु फंगबा ngamnabagidamak पोरम मयाम ताखरे। मसिदगी सिनसि केरेगा लोमदा मुग लाखरे। हौजिक फ्रेडिसि मखोय मयाम चंगना ट्रेनिंग कन्ना पीदु लैरी। मसिदा फ्रेडिसना हंजन हंजन माइथीरबसु हनबा लैतना मयामसिगा फाइट अदुमक तौदुना लैरी। फ्रेडिसना हनबा कौबा लैतबा सिदा हेकोनगी बॉडीगार्ड लानमिसिंगसिगी लुचिंगबा नुपीसिना फ्रेडिसि फुथदुना लैमाइदा तुहनखरे। अदुगा ngaksamda thangasi namduna maithiba habsi karisu nate isana isabu maithire haba khanjadriba makhai kanamtana nangbu maithiba piba ngamloi hairi। फ्रेडिसु ai makhatana training asi tawbu pamli hairi। हेकोना नाकंदगी ngasigiदी matangduda loisallo haikre। हौजिक हेकोनगा फ्रेडिसकसी चटमिनादुना वारी खरा सारी। हेकोना नंगना उपसाला चलुबदा थेंगनरपसिंगदु अइंगोंदसु चिथदना लोइना तम्मु हाइरी। फ्रेडिसना अइना मफमदुदा अंगकबा खरा थेंगनरकी। अइबु लाइपुसिंग अदुना मंगलान अमा मंगनखि। मंगलानदुदा अहन ओरबा मियो अमखक थेंगनरकी। महांगना अइबुसु ngairambane hai। अदुगा अइंगोंदा अरोइबा हाइदुनासु कौबिरकी। महांगना अइंगोंदा अइना मंगलानगी खोंगचतुदा थेंगनरकिबा थौदोक वाथोक खुदिमक लोइना हंगकी। मदुदा अइना पीखिबा पाखुम अदुना अहन अदु साउखरे।
ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣꯝꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯀꯣꯟꯅ ꯑꯩꯅꯁꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯑꯩꯒꯤ ꯏꯔꯥꯏꯕꯛꯄꯨ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯏꯁꯤꯡ ꯏꯊꯛ ꯑꯃꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯛꯄꯤꯔꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯁꯨ ꯑꯩ ꯈꯛꯇꯅ ꯎꯕ ꯉꯝꯂꯤ ꯑꯍꯥꯟꯕꯗ ꯁꯃꯨꯗ꯭ꯔꯒꯤ ꯈꯣꯡꯕꯥꯟꯁꯤ ꯏꯁꯤꯡ ꯂꯣꯏꯅ ꯀꯪꯈ꯭ꯔꯦ ꯃꯗꯨꯗ ꯃꯌꯥꯝꯅ ꯈꯟꯅꯈꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯁꯤꯡ ꯀꯪꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯉꯥ ꯆꯥꯛ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯈꯨꯟꯅꯈꯤ ꯃꯈꯣꯏꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯀꯅꯥꯝꯇꯅ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯅꯈꯤꯗꯦ ꯂꯩꯔꯝꯕ ꯏꯁꯤꯡꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯏꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯗꯗꯤ ꯆꯤꯡꯖꯥꯎꯃꯨꯛ ꯋꯥꯡꯕ ꯏꯊꯛ ꯑꯣꯏꯅ ꯍꯜꯂꯛꯈ꯭ꯔꯦ ꯃꯌꯥꯝꯗꯁꯨ ꯀꯥꯏꯗꯨꯅ ꯆꯦꯟꯈꯠꯅꯔꯛꯈꯤ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯍꯦꯀꯣꯟꯁꯨ ꯋꯥꯔꯤꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯂꯤꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯣꯝꯒꯤ ꯃꯪꯂꯥꯟꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇꯗꯤ ꯍꯤꯡꯍꯧꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯀꯣꯟꯅ ꯍꯤꯡꯍꯧꯏ ꯅꯨꯄꯤ ꯑꯃꯈꯛ ꯍꯤꯡꯍꯧꯏ ꯑꯩꯅꯁꯨ ꯍꯤꯡꯍꯧꯔꯤꯕ ꯅꯨꯄꯤꯗꯨ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯏꯁꯥꯅꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯤꯡꯍꯧꯔꯤꯕ ꯅꯨꯄꯤꯗꯨ ꯑꯩ ꯅꯠꯇꯦ ꯐ꯭ꯔꯦꯗꯤꯁ ꯍꯤꯡꯍꯧꯔꯤꯕ ꯅꯨꯄꯤꯗꯨ ꯅꯪꯅꯤ ꯅꯍꯥꯛꯅ ꯑꯔꯣꯏꯕꯅꯤ ꯎꯞꯁꯥꯂꯥꯒꯤ ꯑꯔꯣꯏꯕ ꯃꯆꯥꯅꯨꯄꯤꯁꯤ ꯅꯪꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯅꯨꯠ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤ ꯃꯀꯣꯛ ꯈꯨꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯃꯈꯣꯏꯁꯤꯡꯁꯤ ꯃꯀꯣꯛꯇ ꯈꯨꯝꯂꯤꯕꯁꯤ ꯍꯥꯡꯇꯣꯛꯎꯕꯗ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯅ ꯍꯥꯟꯅ ꯄꯨꯊꯣꯛꯈ꯭ꯔꯕ ꯅꯣꯊ꯭ꯔꯝꯕꯤꯌꯥꯒꯤ ꯖꯃꯤꯟꯗꯥꯔꯁꯤꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯊꯝꯃꯝꯂꯤ ꯃꯁꯤ ꯎꯕꯗ ꯑꯇꯩ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤ ꯀꯤꯕꯗ ꯂꯣꯏꯔꯦ ꯀꯅꯨꯠꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠꯅ ꯌꯥꯏꯐꯔꯦ ꯏꯪꯂꯦꯟ ꯑꯃꯗꯤ ꯗꯦꯟꯃꯥꯔꯛꯀꯤ ꯅꯤꯡꯊꯧ ꯀꯅꯨꯠ ꯖꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯀꯅꯨꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯔꯝꯗꯝ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯂꯦ ꯊꯧꯑꯣꯡ ꯑꯁꯤ ꯅꯈꯣꯏꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯊꯥꯖꯕ ꯄꯤꯕ ꯄꯥꯝꯃꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯒꯅꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯇꯨꯅ ꯇꯥꯛꯀꯅꯤ ꯑꯍꯥꯟꯕꯗ ꯅꯈꯣꯏꯒꯤ ꯅꯔꯝꯗꯝꯁꯤꯡꯗꯨ ꯅꯁꯥ ꯅꯁꯥꯗ ꯁꯤꯟꯅꯒꯅꯤ ꯑꯗꯨꯒ ꯕꯥꯏꯀꯤꯡꯁ ꯑꯃꯠꯇꯅ ꯂꯝꯗꯝꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯗꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯑꯅꯤꯁꯨꯕꯗ ꯍꯧꯖꯤꯛ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯊꯣꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯁꯦꯝꯒꯠꯀꯅꯤ ꯍꯥꯟꯅꯗꯒꯤ ꯑꯐꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯀꯅꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯐꯝꯁꯤꯁꯨ ꯑꯋꯥꯡꯂꯝꯒꯤ ꯂꯝ ꯍꯥꯏꯅ ꯀꯣꯟꯁꯤꯜꯂꯒꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯒꯃꯤꯟꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯁꯥꯁꯟ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯂꯦ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯄꯥꯝꯂꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯣꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯒꯤꯗꯃꯛ ꯊꯕꯛ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯖꯍꯟꯕ ꯍꯥꯏꯕꯁꯤ ꯂꯝꯕꯤ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯑꯃꯗꯤ ꯅꯁꯥꯗ ꯆꯩꯅꯥ ꯀꯌꯥ ꯐꯪꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯅꯪꯕꯁꯨ ꯌꯥꯏ ꯂꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯅꯥ ꯄꯤꯒꯗꯕꯅꯤ ꯑꯅꯤꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗꯨ ꯈꯟꯕꯤꯌꯨ ꯃꯁꯤꯗꯒꯤ ꯖꯃꯤꯟꯗꯥꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯤꯡꯅ ꯀ꯭ꯌꯨꯅꯤꯍꯥꯔꯠ ꯀꯧꯏ ꯀꯦꯟ ꯀꯧꯕ ꯁꯤꯇꯤ ꯑꯗꯨꯒꯤ ꯖꯃꯤꯟꯗꯥꯔꯅꯤ ꯑꯩ ꯉꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯄꯨꯖꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯀꯅꯨꯠꯅꯁꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯀ꯭ꯌꯨꯅꯤꯍꯥꯔꯠ ꯑꯩꯅ ꯀꯦꯟ ꯀꯧꯕ ꯁꯤꯇꯤꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯎꯅꯔꯛꯏ ꯍꯧꯒꯠꯂꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯔꯝꯗꯝꯗ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯎꯅꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯅꯤꯡꯊꯧ ꯀꯅꯨꯠꯇ ꯋꯥꯁꯛ ꯂꯣꯏꯅ ꯂꯧꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯞꯁꯥꯂꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯅ ꯍꯤꯞꯇꯨꯅ ꯃꯪꯈꯤꯕ ꯃꯐꯝꯁꯤꯗ ꯀꯣꯔꯥꯅ ꯃꯊꯟꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯈꯜ ꯈꯔꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯧꯖꯤꯛ ꯁꯤꯟꯁꯤꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯣꯔꯥꯅꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯞꯁꯥꯂꯥꯗ ꯃꯃꯥ ꯃꯄꯥꯒ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯌꯥꯝꯕꯕꯨ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗ ꯕꯂꯤ ꯀꯠꯈꯤꯕꯒꯤ ꯁꯤꯟ ꯑꯁꯤ ꯎꯔꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯅ ꯃꯌꯥꯝꯕꯕꯨ ꯃꯉꯛ ꯂꯦꯟꯊꯠꯇꯨꯅ ꯕꯂꯤ ꯀꯠꯈꯤꯕ ꯑꯁꯤꯗ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤꯃꯛꯅ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯙꯔꯃ ꯑꯁꯤ ꯃꯨꯊꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯇꯝꯊꯤꯔꯕ ꯀꯣꯔꯥ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯁꯨ ꯀꯣꯔꯥꯅ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇ ꯇꯦꯇꯨ ꯑꯣꯏꯅ ꯍꯛꯂꯤꯕ ꯙꯔꯃ ꯑꯁꯤꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯊꯥꯡꯅ ꯂꯦꯟꯊꯠꯇꯨꯅ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯁꯪ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯄꯤꯔꯤ ꯃꯍꯥꯛꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯌꯥꯝ ꯊꯨꯅ ꯍꯩꯕ ꯍꯦꯟꯒꯠꯂꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯖꯍꯥꯖ ꯈꯔ ꯊꯧꯖꯤꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯕꯦꯡꯒꯨꯜ ꯑꯁꯤ ꯈꯣꯡꯉꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤꯡꯁꯤ ꯍꯦꯔꯜ ꯍꯣꯏ ꯃꯌꯥꯝꯕ ꯂꯤꯐ ꯍꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯅꯤ ꯂꯤꯐ ꯍꯣꯏꯁꯨ ꯍꯤꯊꯥꯡꯐꯝꯁꯤꯗ ꯊꯨꯡꯂꯔꯦ ꯃꯆꯟꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯇꯩꯗꯤ ꯎꯗꯦ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯈꯣꯏꯗꯤ ꯂꯥꯟꯐꯝꯗꯨꯗ ꯁꯤꯍꯧꯔꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯐ꯭ꯔꯦꯗꯤꯁꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯔꯁꯥꯁꯨ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ ꯕꯦꯜꯍꯂꯥꯗ ꯂꯩꯔꯝꯃꯒꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯀꯥꯏꯅꯈꯤꯕꯗꯒꯤ ꯀꯞꯃꯤꯟꯅꯗꯨꯅ ꯀꯣꯟꯅꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯦꯔꯜꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯅ ꯅꯈꯣꯏ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯒꯅꯤ
ꯄꯣꯊꯥꯔꯣꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯐ꯭ꯔꯦꯗꯤꯁꯅ ꯃꯉꯣꯟꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯗꯕꯁꯤꯗ ꯈꯤꯇꯪ ꯋꯥꯔꯧꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯍꯦꯔꯜꯅ ꯀꯦꯔꯦꯀꯠꯀꯤ ꯔꯥꯅꯤ ꯍꯀꯣꯟꯗ ꯁꯅꯥ ꯂꯨꯄꯥ ꯎꯄꯨ ꯑꯃ ꯄꯨꯁꯟꯗꯨꯅ ꯀꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯨꯗꯣꯟ ꯄꯣꯠꯁꯤ ꯏꯪꯂꯦꯟꯒꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯀꯣꯟꯅ ꯅꯤꯡꯊꯧ ꯀꯅꯨꯠꯇꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕꯅꯤ ꯃꯍꯥꯛ ꯏꯪꯂꯦꯟꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯨꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯑꯗꯣꯝꯁꯨ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯆꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤꯔꯤꯕꯅꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯔꯥꯅꯤꯅꯤ ꯑꯗꯣꯝꯒꯤꯁꯨ ꯑꯩ ꯁꯄꯣꯔꯠ ꯄꯥꯝꯖꯩ ꯍꯥꯏꯔꯛꯂꯤ ꯍꯀꯣꯟꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯣꯂꯥꯐꯇꯤ ꯀꯝꯗꯧꯕ ꯍꯦꯔꯜꯅ ꯅꯤꯡꯊꯧ ꯀꯅꯨꯠꯅꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯂꯥꯐꯇ ꯁꯄꯣꯔꯠ ꯇꯧꯗ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯍꯀꯣꯟꯅ ꯑꯣꯂꯥꯐꯅꯗꯤ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯟꯅꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯃꯗꯨꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯍꯥꯏꯔꯤ ꯍꯀꯣꯟꯅ ꯍꯣꯏ ꯃꯁꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯕꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯗꯦꯟꯃꯥꯔꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯂꯥꯐꯀꯤ ꯖꯍꯥꯖꯁꯤꯡꯁꯤ ꯅꯣꯔꯋꯦ ꯌꯧꯗ꯭ꯔꯤꯉꯩ ꯗꯦꯟꯃꯥꯔꯛ ꯂꯣꯝꯗ ꯍꯥꯟꯅ ꯆꯪꯉꯛꯂꯤ ꯑꯣꯂꯥꯐꯅ ꯀꯅꯨꯠꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯁꯤꯗ ꯔꯥꯅꯤ ꯑꯜꯒꯤꯐꯨ ꯑꯩ ꯏꯪꯂꯦꯟꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯂꯝꯗꯝ ꯅꯣꯔꯋꯦꯗꯤ ꯌꯧꯗ꯭ꯔꯤ ꯃꯇꯝ ꯈꯔ ꯃꯐꯝꯁꯤꯗ ꯄꯣꯊꯥꯅꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯤ ꯑꯜꯒꯤꯐꯨꯅꯁꯨ ꯑꯣꯂꯥꯐꯄꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯅꯨꯠꯀꯤ ꯅꯨꯄꯤ ꯑꯜꯒꯤꯐꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤꯗꯤ ꯀꯔꯤ ꯄꯥꯎ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯃꯍꯥꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯐꯝꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ ꯂꯥꯟꯐꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤ ꯑꯜꯒꯤꯐꯨꯅ ꯄꯥꯎ ꯑꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯍꯥꯛꯇꯤ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯍꯧꯋꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯃꯗꯨꯃꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯗꯨꯃꯗꯤ ꯑꯩꯅ ꯈꯪꯖꯔꯛꯇ꯭ꯔꯦ ꯑꯩꯅ ꯊꯣꯛꯂꯛꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯏꯪꯂꯦꯟꯗ ꯑꯗꯨꯝ ꯂꯩꯍꯧꯕꯒꯤ ꯐꯤꯔꯦꯞꯇ ꯂꯩꯍꯧꯕꯅꯤ ꯍꯥꯏꯔꯤ ꯀꯅꯨꯠꯀꯤ ꯅꯨꯄꯤ ꯑꯜꯒꯤꯐꯨꯅ ꯋꯥꯐꯝꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯂꯩꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯅ ꯋꯥꯐꯝꯁꯤ ꯈꯤꯇꯪ ꯑꯔꯣꯟꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯤꯇꯣꯞ ꯑꯇꯩꯗꯤ ꯇꯥꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯜꯒꯤꯐꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯀꯥ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯜꯒꯤꯐꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯐꯖꯅ ꯍꯥꯏꯔꯣ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕు ꯃꯍꯥꯛ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯐꯝꯍꯧꯔꯦ ꯍꯥꯏꯔꯛꯂꯤ ꯑꯜꯒꯤꯐꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯏꯪꯂꯦꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯣꯂꯥꯐꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯣꯏ ꯑꯗꯣꯝꯕꯨꯗꯤ ꯃꯐꯝꯁꯤꯒꯤ ꯔꯥꯅꯤꯗꯤ ꯑꯗꯨꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯀꯤ ꯃꯔꯧ ꯂꯩꯕ ꯋꯥꯐꯝꯁꯤꯗ ꯑꯜꯒꯤꯐꯨꯅ ꯆꯪꯁꯜꯂꯛꯇꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯋꯥꯐꯝꯁꯤꯅ ꯀꯔꯤꯅꯣ ꯑꯣꯂꯥꯐꯅ ꯏꯪꯂꯦꯟꯒꯤꯗꯤ ꯍꯥꯟꯅꯅ ꯃꯍꯥꯔꯥꯅꯤ ꯑꯃ ꯂꯩ ꯃꯍꯥꯛꯇꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯝꯕ ꯑꯦꯊꯦꯜꯔꯦꯗꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒ ꯌꯥꯝ ꯅꯛꯅꯅꯁꯨ ꯂꯩꯍꯧꯔꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯗꯥꯏꯗ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯍꯧꯔꯕꯅꯤ ꯄꯥꯎ ꯑꯁꯤ ꯑꯗꯣꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯅꯤ ꯅꯨꯄꯤ ꯑꯗꯨ ꯅꯣꯔꯃꯦꯟꯗꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯥꯔꯁꯤꯌꯥꯟꯅꯤ ꯑꯣꯂꯥꯐꯅ ꯍꯧꯖꯤꯛ ꯀꯅꯨꯠꯀꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯜꯒꯤꯐꯨꯗ ꯍꯤꯒꯥꯏ ꯋꯥ ꯀꯌా ꯑꯃ ꯀꯥꯝꯁꯟꯈ꯭ꯔꯦ ꯔꯥꯅꯤ ꯑꯜꯒꯤꯐꯨꯅ ꯑꯗꯣꯝꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯄꯥꯟꯗꯝꯁꯤ ꯀꯔꯤꯅꯣ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯅꯣꯔꯋꯦ ꯂꯩꯕꯥꯛ ꯑꯁꯤ ꯁꯥꯁꯟ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯀꯅꯨꯠꯅ ꯑꯩꯉꯣꯟꯗ ꯑꯌꯥꯕ ꯑꯁꯤ ꯄꯤꯗ꯭ꯔꯦ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯂꯥꯟꯗꯥꯔꯛꯄ ꯌꯥꯏ ꯃꯁꯤꯒꯤꯗꯃꯛ ꯑꯗꯣꯝꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯑꯜꯒꯤꯐꯨꯅ ꯃꯗꯨ ꯊꯤꯡꯕꯒꯤ ꯄꯋꯥꯔ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗꯤ ꯆꯥꯎꯕꯅꯤ ꯃꯁꯤꯕꯨ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯍꯩꯔꯕꯗꯤ ꯑꯗꯣꯝꯒꯤ ꯁꯛꯇꯤꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯦꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯀ ꯃꯌꯥꯝꯕ ꯂꯤꯐ ꯍꯣꯏꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯃꯥꯔꯀꯦꯠꯁꯤꯗ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯗꯤ ꯎꯞꯁꯥꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯌꯧꯔꯨꯔꯦ ꯃꯐꯝꯁꯤꯒꯤ ꯔꯥꯅꯤ ꯍꯀꯣꯟꯅ ꯑꯩꯕꯨ ꯊꯥꯕꯤꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯍꯔꯥꯎꯅ ꯀꯔꯤ ꯅꯪ ꯎꯞꯁꯥꯂꯥ ꯌꯧꯔꯨꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯔꯤꯗ ꯇꯥꯈꯤꯕ ꯑꯗꯨꯒꯨꯝ ꯃꯐꯝꯗꯨ ꯐꯖꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐ꯭ꯔꯦꯗꯤꯁꯅ ꯋꯥꯔꯤꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯍꯧꯋꯤ ꯃꯐꯝꯗꯨꯗ ꯁꯔꯒ ꯄꯥꯛꯅ ꯋꯥꯡꯕ ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯑꯃꯁꯨ ꯂꯩꯍꯧꯋꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯌꯥꯝ ꯑꯃꯅ ꯃꯐꯝꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯅꯍꯧꯋꯤ ꯑꯗꯨꯕꯨ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯤ ꯈꯔ ꯂꯩꯍꯧꯔꯦ ꯃꯌꯥꯝꯕ ꯂꯤꯐꯅ ꯅꯪꯒꯤ ꯑꯅꯧꯕ ꯄꯥꯟꯗꯝ ꯑꯁꯤ ꯃꯗꯨꯅ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐ꯭ꯔꯦꯗꯤꯁꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯍꯣꯡꯂꯦ ꯀꯦꯗꯦꯒꯠ ꯁꯤꯇꯤꯁꯤ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯔꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝꯁꯤꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯋꯥꯐꯝꯁꯤꯗ ꯑꯅꯤꯁꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯔꯤ ꯃꯔꯝꯗꯤ ꯂꯤꯐꯁꯨ ꯒ꯭ꯔꯤꯟꯂꯦꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯤꯐꯅꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯩꯈꯣꯏꯁꯨ ꯂꯦꯡꯗꯅ ꯂꯩꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯈꯣꯏꯒꯨꯝꯅ ꯍꯧꯖꯤꯛ ꯍꯔꯥꯎꯅ ꯂꯩꯔꯤꯉꯩ ꯍꯦꯔꯜꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯤ ꯂꯤꯐꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯊꯝꯃꯝꯂꯒ ꯍꯦꯔꯜꯗ ꯇꯥꯟꯖꯥ ꯄꯤꯕ ꯑꯣꯏꯅ ꯃꯈꯣꯏꯅꯤꯁꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯦꯔꯜꯅ ꯐ꯭ꯔꯦꯗꯤꯁꯇ ꯍꯧꯖꯤꯛꯇꯤ ꯅꯪ ꯐ꯭ꯔꯦꯗꯤꯁ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯋꯥꯔꯤꯌꯔ ꯑꯃꯁꯨ ꯑꯣꯏꯔꯝꯂꯦ ꯐ꯭ꯔꯦꯗꯤꯁꯅ ꯍꯧꯖꯤꯛ ꯅꯪꯅ ꯎꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯡꯂꯕꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯩꯅ ꯎꯗꯕ ꯑꯍꯣꯡꯕꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯅ ꯀꯣꯔꯥ ꯀꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡ ꯑꯃ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ
ꯑꯗꯨꯒ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯁꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯩꯅꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯦ ꯃꯍꯥꯛꯇꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡ ꯑꯣꯏꯖꯔꯕꯁꯨ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯍꯥꯠꯄꯒꯤꯗꯃꯛ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯃꯍꯥꯛ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯁꯤꯗ ꯍꯦꯔꯜꯅ ꯐꯥꯗꯨꯅ ꯌꯦꯡꯉꯨ ꯐ꯭ꯔꯦꯗꯤꯁ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦ ꯙꯔꯃ ꯈꯨꯗꯤꯡꯃꯛꯇ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯐ꯭ꯔꯦꯗꯤꯁꯅ ꯙꯔꯃ ꯑꯅꯤꯁꯤꯗ ꯐꯠꯇꯕ ꯂꯣꯏꯅ ꯌꯥꯎꯋꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯙꯔꯃ ꯍꯣꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯄꯨꯅ ꯙꯔꯃ ꯑꯁꯤ ꯑꯣꯜꯍꯜꯂꯝꯕꯅꯤ ꯄꯨꯄꯨꯅ ꯃꯇꯝꯗꯨꯗ ꯈꯜꯂꯝꯂꯤꯕꯁꯤ ꯍꯥꯠꯅ ꯁꯨꯅꯕ ꯊꯣꯛꯇꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯃꯆꯥ ꯃꯁꯨꯗ ꯄꯤꯕ ꯌꯥꯅꯕꯒꯤꯗꯃꯛ ꯙꯔꯃ ꯑꯁꯤꯕꯨ ꯈꯟꯈꯤꯕꯅꯤ ꯐ꯭ꯔꯦꯗꯤꯁꯅ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯅ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯏꯁꯥꯒꯤ ꯙꯔꯃ ꯑꯣꯟꯊꯣꯛꯂꯒ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯄꯥꯏꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯆꯝꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯕ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯐꯪꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪꯉꯣꯟꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯍꯦꯔꯜꯁꯨ ꯍꯧꯖꯤꯛ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯔꯦꯀꯠꯇ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯍꯦꯔꯜꯁꯨ ꯐ꯭ꯔꯦꯗꯤꯁꯇ ꯆꯤꯕꯣꯟ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯤꯐꯀ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯈꯤꯕ ꯅꯨꯄꯤꯁꯤꯒ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯅꯔꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤꯁꯤꯗ ꯅꯨꯄꯤ ꯑꯃꯅꯁꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯌꯥꯝꯁꯤꯗ ꯍꯦꯔꯜꯒ ꯂꯤꯐꯀꯕꯨ ꯊꯥꯒꯠꯇꯨꯅ ꯃꯌꯥꯝꯁꯤ ꯌꯧ ꯌꯧ ꯂꯥꯡꯍꯟꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯦꯔꯜꯅ ꯇꯦꯕꯜ ꯃꯊꯛ ꯑꯁꯤꯗ ꯂꯦꯞꯈꯠꯇꯨꯅ ꯃꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯤ ꯈꯥꯝꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯄꯥꯝꯂꯤꯕ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯅꯠꯇꯦ ꯃꯁꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯈꯔꯒꯤ ꯋꯥꯔꯤꯅꯤ ꯒ꯭ꯔꯤꯟꯂꯦꯟꯗꯔꯁꯤꯡꯒꯤ ꯋꯥꯔꯤꯅꯤ ꯂꯤꯐ ꯏꯔꯤꯛꯁꯟ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒꯤ ꯋꯥꯔꯤꯅꯤ ꯁꯃꯨꯗ꯭ꯔꯒꯤ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯅ ꯏꯪꯂꯦꯟꯗ ꯍꯥꯟꯅ ꯌꯧꯕ ꯍꯥꯟꯈꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯍꯟꯕ ꯉꯝꯈꯤ ꯃꯁꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯅꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯒ꯭ꯔꯤꯟꯂꯦꯟꯗꯔ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯋꯥꯔꯤꯅꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯥꯟꯗꯝ ꯑꯃꯈꯛꯇꯒꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯈꯣꯏꯅ ꯀꯟꯕꯤꯔꯤ ꯃꯈꯣꯏꯅ ꯂꯥꯟꯐꯝ ꯑꯗꯨ ꯊꯧꯅꯥ ꯐꯅ ꯌꯥꯎꯔꯝꯈꯤ ꯃꯤꯡꯆꯠ ꯀꯌꯥꯁꯨ ꯇꯥꯜꯂꯝꯈꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯚꯦꯅꯦꯂꯥꯗꯁꯨ ꯏꯁꯣꯔꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯂꯒꯅꯤ ꯂꯟꯗꯟꯒꯤ ꯂꯥꯟꯐꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤꯁꯨ ꯑꯩꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯈꯟꯖꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯒ꯭ꯔꯤꯟꯂꯦꯟꯗꯔꯁꯤꯡꯁꯤ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯂꯟꯗꯟꯒꯤ ꯁꯥꯡꯂꯕ ꯊꯣꯡ ꯑꯗꯨ ꯉꯁꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯤꯐꯅ ꯑꯃꯗꯤ ꯒ꯭ꯔꯤꯟꯂꯦꯟꯗꯔꯁꯤꯡꯅ ꯊꯣꯡ ꯑꯗꯨ ꯊꯨꯗꯦꯛꯄꯗ ꯑꯆꯧꯕ ꯗꯥꯏꯇ ꯄꯨꯈꯤꯕꯅꯤ ꯑꯗꯨꯅ ꯂꯤꯐ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯍꯦꯔꯜꯅ ꯍꯧꯖꯤꯛ ꯒ꯭ꯔꯤꯟꯂꯦꯟꯗꯔꯁꯤꯡꯕꯨ ꯊꯥꯒꯠꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯁꯤꯗ ꯐ꯭ꯔꯦꯗꯤꯁꯁꯨ ꯍꯦꯔꯜꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯤꯐꯇ ꯌꯦꯡꯊꯤꯕ ꯕꯥꯏꯀꯤꯡ ꯑꯃꯗꯤ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤ ꯅꯤꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯤꯐꯅ ꯏꯪꯂꯦꯟ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯕꯨꯛ ꯐꯠꯇꯕ ꯂꯤꯐꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯅꯗꯤ ꯂꯤꯐꯇ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯦꯔꯜꯁꯤ ꯃꯊꯟꯇ ꯃꯩ ꯇꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯐ꯭ꯔꯦꯗꯤꯁꯁꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨꯒꯤꯗꯃꯛ ꯑꯩꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯨꯒ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯈꯪꯉꯤ ꯍꯦꯔꯜꯅ ꯃꯃꯥꯡꯗ ꯏꯪꯂꯦꯟꯗ ꯆꯠꯂꯝꯗꯥꯏꯗ ꯐ꯭ꯔꯦꯗꯤꯁꯅ ꯄꯤꯈꯤꯕ ꯂꯤꯛ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯂꯤꯛ ꯑꯁꯤ ꯄꯤꯕꯤꯔꯛꯈꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯂꯥꯟꯐꯝꯗꯨꯗ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯈꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯅꯪꯖꯈꯤꯗꯦ ꯑꯗꯨꯕꯨ ꯂꯤꯛ ꯑꯁꯤ ꯉꯁꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯒꯦ ꯐ꯭ꯔꯦꯗꯤꯁ ꯍꯌꯦꯡ ꯅꯪꯒꯤ ꯑꯔꯣꯏꯕ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯅꯪꯉꯣꯟꯗꯁꯨ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯝꯂꯒ ꯐ꯭ꯔꯦꯗꯤꯁꯇ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯂꯤꯛ ꯑꯁꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯍꯟꯇꯣꯛꯑꯝꯕꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ ꯁꯣꯝꯗꯅ ꯂꯤꯐꯇ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯌꯦꯡꯊꯤꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯌꯨ ꯉꯥꯎꯁꯟꯗꯨꯅ ꯆꯪꯉꯛꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯈꯣꯡꯁꯤꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯗꯨꯅ ꯒ꯭ꯔꯤꯟꯂꯦꯟꯗꯔ ꯃꯆꯥ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯔꯝ ꯀꯥꯟꯗ ꯅꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐꯅ ꯑꯩꯅ ꯃꯐꯝꯁꯤꯗꯒꯤ ꯍꯜꯂꯕꯁꯨ ꯍꯟꯗ꯭ꯔꯕꯁꯨ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅೋ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯪꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡ ꯑꯃꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯥꯕꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯥꯠꯈꯤꯕꯅꯤ ꯂꯤꯐꯅ ꯋꯥꯔꯤꯗꯨ ꯅꯪꯅ ꯂꯤꯕ ꯍꯧꯔꯕꯗꯤ ꯐꯖꯅ ꯂꯤꯌꯨ ꯌꯥꯗ꯭ꯔꯣ ꯃꯄꯨꯡ ꯐꯥꯅ ꯂꯤꯕꯁꯨ ꯌꯥꯏꯅ ꯅꯪꯒꯤ ꯕꯕꯥꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡ ꯑꯃ ꯍꯥꯟꯅ ꯍꯥꯠꯈꯤꯕꯗꯨꯗꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯗꯕꯔꯥ ꯍꯌꯦꯡ ꯋꯥꯔꯤꯁꯤ ꯃꯤꯌꯥꯝꯁꯤꯅ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯂꯕꯗꯤ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪ ꯑꯁꯤ ꯎꯈꯣꯡꯁꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯁꯟꯅꯔꯝꯂꯒ ꯂꯤꯐꯇ ꯁꯤꯡꯖꯪꯁꯤꯅ ꯂꯪꯁꯤꯜꯂꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯔꯦꯀꯠꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯁꯤꯡꯖꯪ ꯑꯁꯤ ꯁꯤꯟ ꯑꯃꯅ ꯉꯥꯛꯊꯣꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟꯁꯤ ꯆꯦ ꯆꯥꯡ ꯈꯔ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯁꯤꯗ ꯊꯣꯡ ꯉꯥꯛꯂꯤꯕ ꯅꯤꯄꯥ ꯑꯅꯤꯁꯤꯅ ꯈꯥꯝꯈ꯭ꯔꯦ ꯒꯣꯗꯋꯤꯟꯅ ꯑꯩꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯑꯔꯨꯕ ꯊꯕꯛꯅꯤ ꯅꯤꯡꯊꯧꯅ ꯀꯧꯕꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯊꯣꯡꯉꯥꯛꯄ ꯅꯤꯄꯥ ꯑꯅꯤꯁꯤꯅ ꯅꯤꯡꯊꯧꯅ ꯀꯥꯁꯤꯗ ꯀꯅꯥꯝꯇ ꯆꯪꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏ ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯀꯥꯁꯤꯗ ꯔꯥꯅꯤ ꯏꯃꯥꯒ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤꯗ
Godwinsu yan taduna nokphet tawduna hankre ka asigi manungsidana ningthau kanutka imagasi intimate tawduna leiri Godwinsu mathanta hitangphamsida wakhan ama khannu leiri tanjasida ekmin laktuna mafamsidagi chenkhige haiduna wakhan khallibra haiduna hangli Godwin natte mafamsigi sakti si yam thuna hongki haiduna khallibani thangnaba mikuptasu yam thuna mu onkhiba ya ekmin pharabasu phatrabasu nangdi mafamsida nathau ama leiribani Godwin nangidi leitrabo haisibo ekmin aidi hujik naitom taba habdu oirabani isagi lamdamsida lamlanba habdu oire Godwin adomsu mafamsigi sasan tawba si yauribani jaminar singbu senanabagi thawdang adu nangonda leiribadudi ekmin madudi kanuta ina wasakhibagini Godwin kanutki hujik lanmi masing yamdrabani aduna nanga yanaduna mafamsigi lanmisu mahaki oina hotnaribani mafamsi aikhoigi yumni iningthau matam kharagidi aikhoisu sumaina sum laisanba tabani hairi ekmin nangi se ingonda wa inselibara natraga suggestion tawribara haiduna hangli Godwin aigi se adomda suggestion tawjaba natte adomna so ingonda suggestion piba ngamoi haragli masidagi senji kedagat lomda ngu lakre hujik Freddyski aroiba changyeng asi pangthoknabagidamak mayamna queshanduna yengnabagidamak ngaiduna laikre hujik mafamsida makhoi taruk tholakli tawgadoribi changyeng asida Freddy's mathandaga makhoi mangaga panagadoribani Freddy's hujik masada khulai mata yaudabbi makhoi mangagi mayaisida leptuna leiri makhoi mangana hairakliba thangchingsi Freddy's na laithok phuri makhoi mari madi Freddy's na loina ngamkhre aroibada hakongi bodyguard oiribi lanmi miyamgi luchinggi nupi si thorakli mahaka panabdadi Freddy's mamaida yam thina sogli masi phawbada hanba leitana Freddy's na hogatlaga nupi siga fight kana tawri hojik Freddy's masasi yam sauna masada upiba armor si loina lauthokre aduga makuta khulai mata paidabi makhoi bu takpi tambiriba oja siga kana fight tawri fight sida Freddy's na laksan ba helakpadagi nupi sina pairaba thang si munduna mangak samda thamdu laikre makhoi gi oja nupi sina su Freddy's na ngamkhre haiduna mayam mangsida ai masana yajakre Maharani Hakona su Freddy's na mai pakle haiduna lauthokre mayamba lifoi heraloi su yam harauna yengjari mafamsida leiraba mipum khudimak mit piana yengduna Freddy's ki minkhaibu sonduna harauta yamba phongdoktuna laikre hauji Hakona saba maya sida changjalaktuna Freddy's Eric ki machanupi nangna huje aingonda sakkadoribo wasa asi karino haiduna hangli Freddy's na khuru khuda kundhaduna aina Odin panduna wasagli thawai khubakta haptuna sidi phawba kedaga chiti sibu ngak sengani haiduna sakre masidagi Hakona su Freddy's ki mamaida tairiba i si lauduna thang mada taisanduna masina miyoiba aikhoigi hakchangni phun khara amuk chaisanduna masina Prithvi imani animaksi amatani nongmadi amata oina pungadoribani nangna aibu ngak sengadabani aina su nangbu ngak sengani Freddy's haiduna Freddy's si hogatlankre thang asi Freddy's ta sinaduna maru oina keragat pu ngak sengadoribasi Freddy's ta oina sinakre Freddy's su yam harauna kochen cheduna lauri mayam sisu adumak mahaki minkhai sonduna harauta yamba phongdokli hojik makhoi gi thoram si loiraba matung Freddy's si Herald gi minakta changchalakli Freddy's na ai adomda thagatpa phongdokke haiduna laklibani haiduna hairi Herald na adudi karigino haiduna hangli Freddy's na masigini haiduna Herald na ngarang mangonda pikiba lik asi Herald da amuk pi thorakli Herald na masidi nangi likni ahanbada nangna aingonda pirakibani aingonda amuk piribisina karigino haiduna hangli Freddy's na masi daw yaba posak amani tungda nangonda kanarakpasu yai ngasi aina mai paklibasisu liksigi matengdagi oiramba yai nanga aiga naknaba mari thambadasu masina mateng pangakpa yai ngasigi ahingsu lik asina nangonda daw piba yai nangna aibu nanakta lakhaningabadi hairi Freddy's ki wafamsida Herald su harauduna nakong mayada nason pikna ahanbada nang ising asabana hana iru thoksi haikre masidagi sensi khangong hongkiduna Herald ga Freddy's kasi hantakti yam nungsinana intimate ama tawkhre masidagi sensi opsala romda ung lakre hujik Kora se mahangna angang oiringai mayambabu dharmagi mingda bali kaktuna hatkiba numit aduda kiduna chelakhibe lambi sida adumak lakli mahak wakhan namada tawduna masamakki angang oringai gi nipa machase mamitta uduna chenkriba lambi sida matung inaduna adumak lakli Kora na hojik sum chelaklaga mafam amada tu sankre hojik Tantric asisu jaga asida phamdo lermne Tantric sina angang oiriba Kora gi makokta nanthaduna nangdi karigi chelibano nupa macha haiduna hangli Kora na aigi iyambadu makoina hatok pikre hairi Tantric na su angang chi makokta nanthabiri masidagi sensi khangong hongkiduna amuk Tantric sigi manakta hoji oiriba tamthiraba Kora ase muk lakli Tantric sina nahak yam kina chelakhiba nipa macha du natra haiduna hangli
ꯀꯣꯔꯥꯅ ꯅꯠꯇꯦ ꯑꯩ ꯃꯇꯝꯗꯨꯗ ꯀꯤꯈꯤꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯏꯁꯣꯔ ꯑꯗꯨ ꯊꯤꯈꯤꯕꯅꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪ ꯉꯁꯤꯁꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯀꯣꯔꯥꯅ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯤꯡꯗ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯐꯝꯁꯤ ꯏꯈꯦꯡꯇꯅ ꯆꯥꯏꯍꯜꯂꯒꯅꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯅꯪꯅ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯄꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯇꯣꯛꯅꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯨ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛ ꯈꯪꯖꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯈꯨꯕꯥꯛꯁꯤ ꯂꯦꯛꯄꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯥꯝꯕ ꯉꯝꯖꯗꯕꯅꯤ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯁꯤ ꯇꯤꯡꯊꯣꯔꯛꯂꯤ ꯀꯣꯔꯥꯁꯨ ꯄꯥꯝꯗ ꯇꯥꯟꯇ꯭ꯔꯤꯛꯁꯤꯒꯤ ꯈꯨꯕꯥꯛ ꯑꯁꯤ ꯂꯦꯛꯈ꯭ꯔꯦ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯇꯁꯦꯡꯅ ꯅꯪꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯕ ꯄꯥꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯣꯔꯥꯁꯤ ꯎꯞꯁꯥꯂꯥꯒꯤ ꯂꯥꯏꯁꯪꯂꯣꯝꯗꯒꯤ ꯒꯦꯠ ꯇꯝꯅ ꯁꯨꯝ ꯊꯣꯛꯂꯛꯂꯤ ꯒꯦꯠ ꯉꯥꯛꯏꯕ ꯂꯥꯏꯄꯨ ꯑꯁꯤ ꯁꯤꯡꯖꯪꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯧꯁꯟꯈ꯭ꯔꯦ ꯃꯆꯤꯟꯗꯁꯨ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯤꯡꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯂꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗꯤ ꯂꯥꯏꯒꯤ ꯃꯤꯡꯗ ꯃꯤꯑꯣꯏꯕꯕꯨ ꯕꯂꯤ ꯀꯛꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯎꯞꯁꯥꯂꯥꯒꯤ ꯒꯦꯠ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯅꯨꯠꯀ ꯔꯥꯅꯤ ꯏꯃꯥꯒꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯏ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯂꯤ ꯀꯅꯨꯠꯁꯨ ꯍꯧꯒꯠꯇꯨꯅ ꯃꯅꯥꯏꯁꯤꯗ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤꯁꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯗꯦꯟꯃꯥꯔꯛꯇꯒꯤ ꯍꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯅꯤꯡꯊꯧ ꯀꯅꯨꯠꯇ ꯄꯤꯔꯛꯂꯤ ꯀꯅꯨꯠꯅ ꯆꯤꯊꯤꯁꯤ ꯄꯥꯔꯕ ꯃꯇꯨꯡ ꯃꯅꯥꯏ ꯑꯁꯤꯗ ꯃꯐꯝꯁꯤꯒꯤ ꯄꯥꯁꯇꯔ ꯑꯗꯨ ꯀꯧꯔꯛꯎ ꯑꯗꯨꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯈ꯭ꯔꯦ ꯔꯥꯅꯤ ꯏꯃꯥꯅꯁꯨ ꯀꯅꯨꯠꯀꯤ ꯃꯑꯣꯡꯁꯤꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯅꯨꯠꯅ ꯑꯩ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯒꯦ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯁꯤ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯟꯊꯔꯒ ꯈꯨꯝꯃꯨ ꯍꯥꯏꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ